Myanmar Lanmina Lalobani hingna mai tharaga hatkibagi video viral oirakre. Myanmar gi lengak pairiba military junta. Hunta gi mayokta lalhoriba militant group singi manungda ama oiriba Yo Defense Force YDF ki lanmi anibu laibak asigi military personnel singna faraga otnairaba matung makhong makut pullaga u amada yalaga thaw haijinduna mai tharaga hatkibagi video ama viral oirakre. Agency gi pauna haibada masagi sahi kullomta suriba YDF ki militant ani adu haukiba November 3, 2023 da Myanmar gi Magwe region da laiba khullamagi khunjasingi mamangda thawong asi sathakibane adum moinamak thogdok adugi video na ngarang khaktamak social media da upload tawrakpadagi viral oirakibani haire thogdok asigi matangda YDF ki maikedagi phongdorokibada makoigi lanmi ani hatkibagi teksak ase Myanmar lanmi singa masung makoiga chanminariba Yusoti militia gi miyoisingna pugadavani haire Laikhidraba militant anidugi maming Fote amasung Thatong kawi hairaduna haukiba kumjali singani kulhumdoi gi November 3 Myanmar troops sing amade makhoi ga chanminariba militia gi member singna Yokhin Yangkhulda chathakiba operation amada militant ani adu faduna makhoi gi makhut chankhibane Myanmar lanmina makhoi anibu tamthiba mawongda hatkiba dubu khulladugi yumthong khudingdagi miyoi amamam thoraktuna yangan khi haire aduga Myanmar lanmi singbu militant singna military dog saiduna minggauna badage militant ani adubusu halamdaida makhoi masana masabu aikhoi huini haina kayaraganna hayanki haire thogdok asigi video social media da viral oirakpadage masibu ukhiba miyoisingda aki akhang pohon khibada natana thawong asi miyoi bagi lichat nate haina su phongdok narakpa yaukhe